Maidai Bangal ani Fubalada Fukiba Laite, Fongdorok Balaibak Tibani, Mamang Tha October Kunganipan gi numidang pung mapan makai khara helakpada Imphal da potchai tharuraga halakpada sakhangdaba miyoi kharana kwakta 1 number 3 dagi Ifam Bashir Ahmad Apokpa MD Alauddin amadi Buyamayum Salahuddin Apokpa MD Jiauddin bu tamthina furakkhibagi thaudo adubu Fubalagi Maira Paibi imasingna Fubala area da thaudo asi thokhiba laite athuba matamda sengdorakadabani haina fongdorakhiba wafam andu ta sengna laibak thibani Asokpada thum thakpaga cham manai haina JC against the inhumane torture of Ifam Bashir Ahmad and Buyamayum Alauddin gi convener BM Ilyas Khan na fongdorakli All Kokta Youth Voluntary Organization ki office ta pangthopa pawgi mifam amada BM Ilyas Khan na makhata na fongdokhibada wafam asi fongdorakpagi mahutta asokpa miyoi ani adu kari karam tawre kamdawri bagi haina hangbirak raklamlabadi hena laibak phagadabani aduga thokiba thaudo asi thokidabadawna miyamda uhanba si JC gi maikaidagi pendaba poi loinana thokiba thaudo adu Fuwaladagi sunusifai fawba asi kilometer 1.5 khakta oibana thokliba miyoising asina chap chaba mafam khangdrabasu Fuwala area dani haiki Mizoram gi konong Aizol gi Maubok locality dagi security force na nupi ani lupa lakuni thoiga 0.7 gi mamal oigadaba heroin number 4 ga konana fagatkhre Assam Rifles amadi special narcotic police station CID crime ka khusam narga sathakiba joint operation amada nupi ani adu heroin gram 32.830 ga konana fagatkhibani faraba nupi ani adu amana Manipur gi Churchanpur dagini Kimkholming Lammal Nifuga humdoi amadi Aizol gi Maubok school bank da leiba Banal Swami Nifuga nithoi ni drug ka konana faraba nupi ani asi makha taba angi oiba thabak lokhatnaba Mizoram police ki special narcotic police station CID crime da sinakre Aizol da haukiba matam khara asida drug fabagi changwang khalakpa marakta nupi ani asi dagi heroin number 4 su phagatpa gamkhibani haidi Gidi tural kalam dagi lokhatjarake Chief Minister Birena Kangpokpi fauduna chatpa yaroi haina kuki singna thinglakpada tumina leithokliba karigino Manipur da thokliba chahi amaga tha nipan changsilaklaba kangluf ani gi sathiraba lana sina kangkhong chairaba Manipur ama haibado oihalle Manipur gi ching amasung tam animakta leiriba praja miyamna Manipur manung makta maning tamna chathok chasin tawba ngamdre micham praja singdi lairadana khulai paiba security na chayom saduna ngak senua leiriba Manipur gi Chief Minister fauba kuki singna taba Manipur gi mafam singna chatpa ngamdre Masigi khudam oibabu Kangluf ani gi irang asigi chaitheng phangliba Jirbam district ta Chief Minister N Birena chatkini haina lakthoklubadagi kuki singna Chief Minister gi security advance team da nongmai kapse laktuna landa silakhibadagi security personnel kaya aso apan nangki loinana CM Biren gi Jirbam khongchat toki adubu yamna ngaklibadi haujik phawba kuki singna Manipur gi Chief Minister bu yamna thina athiba wahaina chaibagi thabak chatharaklabasu kuki sing adugi mathakta ain gi oiba thabak amata laukhatana free thaduna thamli tampaki lamdadi CM gi mafam da pendaba wafam khara phongdoklubada Matamda lamdam asi ain chalibani haibadu taktuna phajinduna ain gi oiba thabak laukhali kuki singna Chief Minister na Kangpokpi faudna October 30 da Senapati district ki Moren Mai village da Liangmai Furuk ki kumai chagangi 2024 da saruk yaba chatkani haiduna laukhtolubada kuki singna chatpa yaroi haiduna phongna amuk laukthoraki masida natana October 30 da masing yamlaba kuki nupa nupi singna Kangpokpi district headquarter da thoraktuna kariguma Senapati da CM lakpa tarabadi thingani haiduna ngaiduna leikhi Oriba fibam asida lagliba wafam di state amagi Chief Minister na state adugi manungda chatningba mafam da chatpa yai adubu karigidamakta kuki singna Chief Minister ki khongchat athingba thamlaklibano thawong asi state amagi Chief Minister bu atamnana singna duna karisu leitana khanduna athingba pirakpani loinana thawong asi terrorist ki thawong ni haiba yai asigumba terrorist ki oiba thawong asi kuki singna yamna phongna chatharakle haiba khanglabasu Bharat ki Prime Minister amadi Union Home Minister na khangna tana tumina leishinba asi yamna lali kuki singi mathakta ain gi oiba thabak chap chana laukhatuna lengak lairi sasan dairi leba asi ain chanaribani haibadu thabak na takadabani pumnamak segi mathakta Chief Minister na tumina leisilabagum tawribasi yamna lali maduna Manipur thugaina ba honariba state sibu mapu oriba Chief Minister fawbagi khongchat fawba athingba pirakpa haibasi yamna lalabani masina taglibadi Manipur lenga asi karisu leite haiduna kuki singna lawi haibaduni oriba fibam asida Manipur lenga na kuki singbu asuma kangkhatuna leirabadi yamna langani haiba asi Chief Minister na khangna lokhatpam thokpa angi oiba thabak sing lokhatpa chumgani Humpudara Taruk Suba Information and Public Relation Day gi thoram pangthokre achumaran khangriba paw ningthina verify tawdana phongbiganu Minister Sapam Ranjan
Achumaran khangriba pau verify tawduna phongbiganu pau ama phongba matamda ningthina pau adugi achumaran verify tawraba tungda phongba haibasi I paugi lamda thabak tawriba singi tawdaba yadraba thodang amani haina IPR Minister Dr. Sapam Ranjan na phongdokre Kaisampata leiba Directorate of Information and Public Relations DIPR Manipurgi Auditorium da ngasi pangthokiba humfudara taruk suba Information and Public Relations Day thoramda thoiba mitungi warol piraduna Minister Dr. Sapam Ranjan na mathaki wafam asi phongdokhibani Dr. Sapam Ranjan na makha taraduna hai aranba madi tonga da yumpham oiba pauna tungda choba problem ama oiraknabagi machak oheli haibasi khangna thabak tawhanigi Manipurgi issue kaya da lamdam asigi paumi singna lawriba thodangbu ikai khumnaba ulladuna paumi singi yaifanaba department asigi maikaidagi tawba yaba thabak tawgani haina su phongdokhi Minister na makha taraduna leingaki policy program sing DIPR khaktana miyamda mapung phana yohanba ngamloidabana media fraternity singi khusamnaraga DIPR gi chaminaba mathau tai punna chaminaraba matamda masak thoknaba miyamgi thabak tawba ngamgani haiki Thoromapu oina sarugyakiba Commissioner IPR M Joy na phongdokhibada DIPR na matamgi oina masak thokpa thabak kaya tawduna lagli adubu hairiba si media plate Fraternity singi mateng yaudana ngamloi loinana Directorate asina state asigi journalist singi lokhaliba tongan ba yaifa thaurang singi maramda sumarik chumba wafam thamki thauramgi nungi warol piraduna DIPR gi Director Dr. TH Charanjit Nahai Department asi horakpada Publicity Office amakhak oiduna miyamda I pau pibagi thabak tawduna state asibu ing tapa puraknaba mateng pangduna lakhi haujiki department asi miyam amasung lainga anigi marakta afaba mari semnaba yamna maru oiba thodang lauri haujik Manipurda oiriba pibam asida IPR amadi media ge suki matik maru oiba lei media fraternity singnasu matamgi I pau miyamda Fanghannaba hotnabada DIPR da mateng pibiu haiki Thorom aduda DIPR Day gi booklet ama release tawki amadi DIPR Manipur gi ahanba publicity officer oikhiba laikhidraba RK Maipaksanabu ikai khumnaba oina Maipaksana gi machanupa RK Dilifta citation amasung sal khudol tamki loinana DIPR gi publication manager Yanglem Gita office assistant KH Pradip amasung grade 4 CH Premananda Best Employee Award khusin naduna puning thawatki thabaktagi pothakraba employee singda su achamba khudol tamduna ikai khumnaba utki Thorom aduda Directorate asigi staff sing amadi I paugi lamda thabak tawriba miyoi sing sarugyaki aduga DIPR gi Joint Director Tongbram Ramesh na miyambu taramna okpagi warol piki